Information Service Television Network na lepalitana sanduk chariba chayul gya khanaba thorumni Makokthongbasingi Wari. Hariba thorum sibu mieng tabiriba matam sangna thorum sibu yabiriba nuksibiriba ISTB guest viewing ahanbada kurumjari loina ngasigi episode tadum taram oksari. Hauzik Manipur gi wafum khaktanatana India da women empowerment ki Malem da women empowerment ki Wari kan sanaring italak Manipur gi wena Manipur imagi mamo ama tasengna khutcha haibagi lambida khudam wena entrepreneur ma wena hauzik lepalaitana honarakpana ngasidi Bharat ki thaki wangaba fazaraba award kya mathang phangba ngamlakle loinana pamjariba sinphamda hanbanaidana changlakpagi masigi maipakpagi wari liba horgle yamna nungaijari Lakshman Rao Inamdar National Award for Cooperative Excellence English ngani submata treta phangbangam khrabi sigi mathangda NCDC habdi National Cooperative Development Cooperation Cooperative Excellence Award 2012 simusu phangbangam khrabi adi mathangda state ki wena piba award ni Sri Kangjam Lukhoi Cooperative Award 2012 aduga halata very recently award si kudon birapani ahan bada India International Cooperative Trade Fair Excellence Award 2019 yamna maruweba award ni India International Cooperative Trade Fair Excellence Award by Pireibana Ministry of Agriculture and Farmers Welfare Government of India Amadi Glory of India Award 2019 Indian Achievers Forum na piba award anisi hojik phangbangam labi saknai rabi khutsa haibagi lamda matam sangna miyam laktaloine duna laklabi Arambam Renu Devi hojik unanabagi tanja laujari Renu ngasi ISTB studio da lengbirakli marwena hanaki award anisi India International Cooperative Trade Fair Excellence Award 2019 hanak sai se pibani amana masi hosigi aina panjari award si Minister of Agriculture and Farmers Welfare Government of India adiga amana Indian Achievers Forum na piba Glory of India Award 2019 hariba award nisi phangbangam birakpa Shagi sinpam sida amna committed wena haidi kathokpaga loinen matam sangna hona birakpagi masigi award si phangmang pasida bior myam si mo sinjarini ISTB gi maikai degini nangkhoi leitena Renu thagasaba phongdoksari congratulations na mo haijari sigi India International Cooperative Trade Fair Excellence Award 2019 haise masi kadai da kramain tawna award si Renu da piri ino si award si kari tawai piri ino kari no yaurise paisa di yausre koise koi product da koi gi Manipur da jingmi tamina sab je loine puthoi aduga kongna bamboo aduga helum gi da koi ki sari muka marbalina saba
aduga bed sheet table runner bed anar achini chingba se puthoye aduga khoina puthopa matamda si stage da si sakani si stage da si sakani aba chege pangpu salaga de akhoi poche aduma mina pam da ya de pam ba che khala khala puraga de success hoiba aduga akhoina kauna chi de am phajana koigi pick up tor poche da mayam dage khoina koigi stone manipur gisna khoige no India manungda society da 140 ni thuise aduga country gi dana 30 country 34 ni achidai jida aikuina phangje aidi award phangne ju khangjade akoi wari saba matamda wa ngang ga drai na khanba koi akhanna ba special da mi kara kopale ado kokhala kanda wa ngang ga dai si pa khat ka dana dum leiba aduge award loina lok thorokpane aduga koigi bayarga factory ga foreigner da koigi huji kano agreement chu tawnare koi agreement tawna ba che Bangladesh Sri Lanka aduga koina thura mina koigi production hen kere akoi kauna china aduda poche akoi Renu helum hajabane akoigi iramda Manipur sigi singmi tami punmaki khuche pukhalubana ai laiba gamna phayena sulauje yam nunga je do mafam di kalai de no do kari tha tawun October gi the October da Delhi da tawun sir ado October gi date 11 tawna date 13 da loiba khoi date 13 da loiba chuda koigi Manipur gi na mona ko boche minister akhoi madam chakib gen aduga lestar su loinam lai akoi receipt to biba lai adu da mona akoi gi outside ke foreigner ado ai kanu cham phangki bayar ma'am na akoi gi poche igimen chu tawne Thailand da chu Thailand de muka ge order phangi ai aduga America da na kauna phangi aduga Russia da na akoi gi UBEC phangi aduga government gi site ta chu adu do government gi site hoji adu simple tha ba loi kre 1000 piece lai aduga Thailand da di kanu lai 20,000 order lai aduda aina kitang hajaning na akhoi gi parja che Manipur da aina kitang haning ba malai akhoi order agreement taw krena ko che arem da ma pangsa sajam bi da ba akhoi dagi akhoi Renu heluma che akhoi punamak ni society apun ba lai ba sing da su bani na kum kana na su helum su banate kauna sa banate bamboo sa banate akhoi ma chen tanaraga laiba product to akhoi pulap sumina ba achi saro na aremba da sa halaga mangala tamba che machi yam mangi ba po ai adu makhakta ni mayam da haini yam nunga je sigi award si phangya amana another award ma piri Glory of India Award 2019 by Indian Achievers Forum piri se masidi hoji aina phangjeba information hai tare sidi award sidi lauthoga lawwa di lawbirudri hai tang kya dono si lawbu situation sir 25 ta chakada ni 27 da pi da awan id chaliba November tha si lang ko mafam la kadai dono si award pi do si che Delhi da ne do si su Delhi da Renu on hai si Renu handloom ado handicraft cooperative society ga link kari no man hai se kari no man sari se kayam yamna no mi si magi da lady se khaning doni aduna Renu de ta seng na sigi handloom handicraft kaina tawre ise karamai changi i aisagi karamba matam dagi ga hore i yung gi family gi support na karamai tawi haido adai da horopagi wari sigi thabak si tawropagi suropagi wari se ten matem talibium so si je aina sahi tara taruk subada hora abani aigi baba ma chakhangaude akoi sinau sing akoi nipi taruk tagi ama sikre akoi nupa ani leiri huji sidai jida aigi imajo li choki chaba adagi di kongna sabe am hai ado ai like tam chu ngamautre imana kono tawtrabanina ado sig je hoi saba da ai embroidery da yamna khuloi khuchada aduga helum je mu aduda lakone ne lakje aduda akhoi aina hairama tamda miyambo takpiningba aina hairi se akhoi gi ithanta hairaga de aigi kutki he mangogane ba mafam khudimakta jenba yam pami ai aduga ayu akhanda jo agi thamoi ju atopa ka shudaite nchi baga thabaka de maruena mi koi
training मैम से ताकि निबी वकले न हाइबी रखो सीसी रेनुना हाना इमुंगदा दगी लाइडिंगई मतमदुदा सुम पामबदगी होना बायबमा ट्रेनिंग तसिंग चलगा मागी ट्रेनिंग दुगी मखादा हैरक बायबमा अदुमाय तौने एम्ब्रॉयडरी करी हैनी पामजै का हैबसी ट्रेनिंग चलु लेबर कमाय तो ट्रेनिंग दी आसी द चले सा आई थाव हुंगे ट्रेनिंग चले अदुदा से दुम फास्ट तारे आई मिसिल लमगा अर्बान बैंक दगी पालिसिंग ट्राइन पान मगा फंगे हादी स्विंग मशीन नमा स्विंग मशीन लोन नबी एम्ब्रॉयडरी अदुना ngasi si yorene अदुदाइना हाइजन मसर थमोय सेंगनबो थबक तोरबा कथोकपा मगा लोइना थबक तोरादि थबक से सेवर का माय पाकनेबा इसागे हाना फिकाउगे वाखलोन लेबिरबा कदुंगे दिस माय पाक ngमबा चतु लंबिदो कदुंगे दिस यौरबा रेनुगी मैसेज ने ब्योरसिंग मरुएना entrepreneurship hai tare ade nupi oi bising ngasidi ani so hokdok sarap matam da haijeba manipur khakta gi nathe malem gi oni ni nupi sing si import to da bani nupi sing da ahen ba thauna pangal se ekuna pi bu gi matam du yore ana nupi bu handana khanba ason bini haiba wafam si kautho kan da taw ba ngam ma am nupi sing da yauri haiba si ut nana bagi uthok na bagi matam du ngasidi la ena haiba mikup sida Renu Arambam Renu Devi Sahi su yamjadri masagi sahi nipu khajik henba azwa idelari adu isagi embroidery training tamma kodagina hojik lai si matang la koduna national award si mari manga am credited with sigi am prestigious weapon national award si phangmangam le ala kari no hojik Renu ne embroidery tawu matamda hainari ba khulori ba sari ba semi ba myam si akoi akanna ba hadi akoi na dum Renu harage de ta khangena kudam mai be rani le gidre ado rani phi ba ngam chali tam engineer phi ka ha bu mati loan bu khotpa yam dei kari dono Renu gi expertise ta wa di hainari ba Renu puthok ko simiti kai na koine ta khangba kari porno yam kan na ai fa nu nga che loan ba ta ne ba embroidery ta bu che ai ju sa gi ai na ga loli ba tiger sangai gi che adum sangai di akoi sangai se sangai che ado loan bu to na sangai se lole adu da na akona chapa mage da dum mama ji leira chatle ba sangai che mai mam che char na chapa mage da dum leira chapa gi kono che ko ye ba hai di dimensional loi ba akoi gi Mona Lisa da ga taw du ni ne kap ga yenge kapi no ga yenge no I chepe adu ma su chepe ka hai bu du hojiki Renu loli ba sangai se dumai taw hai du rim ne ba ado sangai adagi tiger kai Gandhi de Delhi da na award phangba gift tok thokare CDC da hoje gi maminga da ko gi committee meeting holder lay tu do se kono che Gandhi che ne loan ba che ado atai ti item di kari semi dun loan ba se kari no yam loli se atai di kari no ko gi Manipur gi oi ba ko gi ay anam na chiroi lili gumba sangai gumba ko gi poch masak ta ning ba tare na adu da ko uchek ta ko gi moina ai na ga leidana adum bodo maron thopido kogi makhan gi Manipur gi oi ba tong an ba je machi na ban loan ba pa mai na adu nga kan su loli ti chon ba aga loan ba si hojiki sangai du khotang lo laga business ti hingba yaroi dana aina khanjari ni adu kai dang lebi no later ji kai du khotang di yaroi ba adu business si sum chakhole si ato padi kari no ba item ai kono ni 42 branch ora bane mi 4500 thabak pi ro je aduga akoina hill district ta so Chuchampur Kohima aduga Urkhun Kangpopi Kangchu Saikhun anambana singje ai am hangi tamba tamane koi singi jo mokhogi mokhoche sa moje helum je kari no je pakhangam deba hujikti helum je moi yam khuloi reba kari gina da mona khogi aina haibna moi da noi gi mayek se lo chala thongono takthok khotane mayek se puthok da bane ba ai khoi se masak ta ko che mayek se na ju tak ne ba sar moi gi mayek ka khoi mayek ju chap mane ba khara tane khena se chap mane ba akhoi layum phi da oi re cho sar moi gi layum phi mayek se akhoi ga dum mane ya sa aduga makhoi gi poche hujikti aikoina moi gi mayek se loina pukhalaga poche am pa mi mina akhoi Bangalore Agartala kare Delhi Guwahati aduga ai hujuji isagi showroom Guwahati da hangi Guwahati da hangwa china kare khoi Manipur gi se khidang khudong cha ba wai
ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯕꯟꯗꯅ ꯌꯥꯝ ꯂꯩꯕꯅ ꯃꯅꯤꯄꯨꯔꯁꯤꯗ ꯒꯨꯋꯥꯍꯥꯇꯤꯗ ꯍꯥꯡꯉꯗꯤ ꯇ꯭ꯔꯦꯟꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩ ꯑꯩꯅ ꯊꯥꯗꯣꯔꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯕ꯭ꯔꯥꯟꯁ ꯃꯌꯥꯝ ꯍꯥꯡꯒꯠꯂꯛꯏꯁꯦ ꯄꯣꯠꯁꯦ ꯊꯥꯅꯕꯅꯦꯕ ꯄꯣꯠꯁꯦ ꯍꯤꯡꯅꯕꯅꯦꯕ ꯇꯧꯔꯛꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯒꯤꯁꯨ ꯅꯣꯡ ꯊꯥ ꯑꯃꯗ ꯑꯅꯤꯔꯛ ꯀꯥꯔꯛꯄ ꯑꯍꯨꯝꯔꯛ ꯀꯥꯕ ꯊꯥ ꯑꯃꯗ ꯃꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯑꯗꯨꯝ ꯕ꯭ꯔꯥꯟꯁ ꯑꯃꯅ 1,50,000 1,80,000 ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯨꯔꯒꯗꯤ ꯌꯥꯝ ꯐꯪꯉꯦ ꯑꯗꯣ ꯃꯣꯏꯁꯨ ꯁꯤꯒꯤ ꯚꯦꯂꯨꯁꯤ ꯃꯁꯛ ꯈꯪꯕ ꯍꯧꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯔꯝꯃꯤꯅ ꯆꯥꯛꯈꯨꯝꯗ ꯆꯥꯃꯤꯟꯅꯔꯝꯃꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯍꯦꯟꯒꯠꯂꯦꯕ ꯅꯨꯡꯁꯤꯕꯁꯦ ꯃꯁꯛ ꯈꯪꯕꯁꯨ ꯍꯦꯜꯂꯦ ꯁꯥꯔ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇꯅꯦꯕꯁꯦ ꯁꯤꯅꯁꯨ ꯃꯁꯛ ꯇꯥꯛꯄ ꯍꯧꯔꯛꯑꯦꯕ ꯔꯤꯟꯁꯤꯝ ꯂꯩꯔꯦ ꯑꯗ ꯍꯧꯖꯤꯛ ꯕ꯭ꯔꯥꯟꯆꯦꯁꯇꯤ 42 42 ꯕ꯭ꯔꯥꯟꯆꯦꯁ ꯂꯩꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯈꯔ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯆꯤꯡꯒꯤ ꯂꯝꯗꯐꯥꯎ ꯌꯧꯅ ꯔꯦꯅꯨꯒꯤ ꯕ꯭ꯔꯥꯟꯆꯁꯦ ꯍꯥꯡꯉꯦ ꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯀꯣ ꯑꯗ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯗꯛ ꯑꯩꯅ ꯃꯣꯏꯅ ꯄꯨꯊꯣꯛꯍꯜꯂꯤꯁꯦ ꯐꯤ ꯈꯛꯇꯗ ꯇꯧꯔꯤꯔꯥ ꯑꯗ ꯀꯔꯤ ꯀꯔꯤꯅꯣ ꯐꯤꯁꯤꯗꯅ ꯑꯃꯨꯛ ꯃꯈꯜꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯃꯔꯨꯗꯤ ꯁꯦꯠꯅ ꯆꯥꯅꯅꯕ ꯏꯟꯅꯅꯕ ꯀꯔꯤꯅꯣ ꯑꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯄꯨꯊꯣꯛꯏꯕ ꯐꯤ ꯃꯈꯜꯁꯤꯡ ꯄꯨꯊꯣꯛꯏꯁꯤꯅ ꯃꯣꯏꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯜꯁꯦ ꯃꯣꯏ ꯏꯟꯅꯅꯕꯁꯤꯃ ꯏꯟꯅꯕꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯐꯔꯒꯨꯝꯕ ꯃꯣꯏꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯁ ꯀꯥꯠꯀꯨꯝꯕ ꯃꯈꯣꯏꯅ ꯍꯩꯕꯒꯤ ꯃꯣꯏꯒꯤ ꯅꯥꯠꯀꯤ ꯀꯕꯨꯏ ꯑꯣꯏꯔꯒꯅ ꯀꯕꯨꯏꯒꯤ ꯂꯣꯏꯅ ꯖꯥꯇꯤ ꯁꯨꯔꯦ ꯀꯕꯨꯏꯅ ꯀꯕꯨꯏꯒꯤ ꯗ꯭ꯔꯦꯁ ꯑꯗꯨꯝ ꯁꯥꯜꯂꯤ ꯑꯗꯨꯒ ꯇꯥꯡꯈꯨꯜꯅ ꯇꯥꯡꯈꯨꯜꯒꯤ ꯗ꯭ꯔꯦꯁ ꯁꯥꯜꯂꯤ ꯊꯥꯗꯧꯅ ꯊꯥꯗꯧꯒꯤ ꯁꯥꯏ ꯀꯨꯀꯤꯅ ꯀꯨꯀꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯠꯇꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇꯅ ꯃꯣꯄꯥꯛ ꯐꯤꯗꯛ ꯁꯥꯔꯤ ꯑꯗꯨꯒ ꯁꯂꯋꯥꯔ ꯑꯁꯤꯒꯨꯝꯕꯁꯦ ꯂꯣꯏꯅꯃꯛ ꯇꯝꯄꯥꯛꯇꯅ ꯁꯤ ꯁꯥꯟꯕ ꯑꯗꯣ ꯆꯤꯡꯗꯅ ꯃꯥꯒꯤ ꯖꯥꯇꯤꯗꯨꯒꯤ ꯄꯨꯊꯣꯛꯄ ꯃꯌꯦꯛꯁꯤꯡꯗꯣ ꯂꯣꯏꯅ ꯁꯥꯜꯂꯦ ꯃꯤꯛꯁ ꯑꯃꯠꯇ ꯇꯧꯗꯦ ꯄꯣꯠꯁꯦ ꯃꯌꯦꯛꯁꯤ ꯗꯤꯖꯥꯏꯟ ꯇꯧꯕꯁꯦ ꯔꯦꯅꯨꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯅ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯔꯦꯅꯨꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯗꯣ ꯗꯤꯖꯥꯏꯅꯔ ꯃꯣꯏꯅ ꯑꯃꯨꯛ ꯎꯔꯛꯏꯅꯤꯀꯣ ꯀꯔꯤ ꯀꯔꯤ ꯃꯌꯦꯛ ꯑꯩꯈꯣꯏꯒꯤꯁꯨ ꯑꯔꯤꯕ ꯅꯥꯠꯀꯤ ꯑꯣꯏꯖꯕ ꯑꯗꯩ ꯂꯝꯊꯥꯡ ꯈꯨꯜꯂꯛ ꯑꯗꯨꯗ ꯃꯌꯥꯝ ꯂꯩꯔꯤꯗꯅ ꯔꯦꯅꯨꯒꯤ ꯃꯌꯦꯛ ꯀꯥꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯗꯤꯖꯥꯏꯟꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯁꯥꯔ ꯗꯤꯖꯥꯏꯟꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯇꯧꯖꯩ ꯀꯂꯔ ꯁꯤꯠꯇꯤꯡꯁꯨ ꯏꯁꯥꯅ ꯂꯧꯖꯩ ꯑꯗꯨꯒ ꯉꯁꯤꯁꯦ ꯄꯣꯠꯁꯦ ꯑꯃ ꯄꯨꯊꯣꯛꯀꯦꯗꯤ ꯑꯩ 45 ꯃꯤꯅꯤꯠꯇꯤ ꯆꯪꯉꯤ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯦ ꯎꯏꯁꯜꯂꯀꯥꯟꯗ ꯍꯥꯏꯔꯤꯕ ꯑꯩꯅ ꯑꯄꯥꯝꯕ ꯄꯣꯠꯁꯦ ꯀꯂꯔ ꯁꯦꯠꯇꯤꯡ ꯗꯤꯖꯥꯏꯟꯁꯦ ꯂꯣꯏ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯒ ꯑꯩ ꯏꯁꯥꯅ ꯂꯣꯏ ꯗ꯭ꯔꯣꯌꯤꯡ ꯇꯧꯔꯒ ꯑꯁꯥꯕ ꯃꯤꯗꯨꯗ ꯑꯁꯤ ꯁꯥꯔ ꯑꯣꯏꯅ ꯄꯤꯌꯦꯕ ꯑꯩ ꯏꯁꯥꯃꯛꯀꯤꯗꯤ ꯏꯁꯥꯅ ꯂꯣꯏꯅꯃꯛ ꯕ꯭ꯔꯥꯟꯁ ꯄꯨꯝꯅꯃꯛ ꯗꯤꯖꯥꯏꯟꯁꯦ ꯏꯁꯥꯅ ꯀꯂꯔ ꯁꯦꯠꯇꯤꯡ ꯂꯪ ꯂꯣꯏꯅ ꯁꯦꯝꯃ ꯄꯤ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯇꯥꯡꯉꯤꯕ ꯃꯥꯔꯀꯦꯠꯇ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯑꯣꯀꯦꯖꯅꯦꯜ ꯑꯣꯏꯕ ꯑꯇꯥꯡꯕ ꯑꯆꯧꯕ ꯐꯪꯁꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯍꯥꯏꯇꯥꯔꯦ ꯂꯨꯍꯣꯡꯕ ꯀꯩꯍꯣꯡꯕ ꯆꯥꯛꯀꯧꯕ ꯀꯩꯗꯧꯕ ꯁꯨꯝꯕꯗ ꯁꯦꯠꯅꯕ ꯐꯤ ꯑꯇꯥꯡꯕ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯟꯖꯕꯤꯔ ꯃꯨꯒꯥꯒꯤ ꯐꯤ ꯔꯥꯅꯤ ꯐꯤ ꯑꯗꯒꯤ ꯃꯨꯒꯥ ꯁꯨꯠ ꯀꯥꯏꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯁꯤꯒꯨꯝꯕꯗꯤ ꯁꯥꯗꯕ꯭ꯔꯥ ꯁꯤꯒꯨꯝꯕꯗꯤ ꯗꯤꯖꯥꯏꯟ ꯇꯧꯗꯕ꯭ꯔꯥ ꯁꯤꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯃꯤ ꯂꯝꯗꯗꯤ ꯁꯥꯔꯤ ꯐꯨꯟꯁꯦ ꯃꯤꯇꯔ 6 ꯃꯤꯇꯔꯅꯦꯕ 6 ꯃꯤꯇꯔ ꯄꯋꯥ ꯑꯣꯏꯒꯗꯕ ꯃꯣꯏꯅ ꯃꯤꯇꯔ ꯇꯔꯨꯛꯀ ꯈꯤꯇꯪ ꯍꯦꯟꯕ ꯑꯣꯏꯒꯗꯕ 6 ꯏꯟꯆꯤ ꯑꯣꯏꯒꯗꯕ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯃꯤꯗꯤꯌꯝ ꯁꯥꯏꯖꯅꯤ ꯃꯤꯁꯦ ꯑꯗꯨꯒ ꯕꯣꯝꯕꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯥꯎꯠꯁꯥꯏꯗꯇꯗꯤ ꯊꯥꯏꯂꯦꯟꯗꯤ ꯃꯤꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯃꯣꯏꯗꯤ ꯃꯕꯨꯛꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯤꯇꯔꯁꯦ ꯑꯗꯨꯝ ꯄꯥꯛꯄꯅ 44 ꯄꯥꯛꯀꯗꯕ 44 and 45 ꯄꯥꯛꯀꯗꯕ inches ꯏꯟꯆꯤꯗ ꯑꯗꯨꯒ ꯁꯥꯡꯕꯅ 6 ꯃꯤꯇꯔ ꯑꯣꯏꯔꯒ ꯄꯋꯥ 6 ꯀꯩꯅꯣ ꯏꯟꯆꯤ ꯑꯣꯏꯒꯗꯕ ꯑꯗꯨꯏꯗꯤ ꯃꯣꯏꯗ ꯄꯣꯠꯁꯦ ꯄꯥꯝ ꯅꯠꯇ꯭ꯔꯗꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯔꯤꯇꯔꯟ ꯇꯧꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯊꯨꯡꯗ꯭ꯔꯦꯅ ꯁꯦꯠꯄ ꯀꯣꯟꯅꯗ꯭ꯔꯦꯅ ꯌꯥꯝ ꯆꯥꯎꯋꯤ ꯃꯣꯏꯗꯤ ꯑꯗ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯄꯨꯊꯣꯛꯏꯕ ꯃꯨꯒꯥꯒꯤ ꯑꯗꯒꯤ ꯇꯥꯡꯉꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯍꯥꯞꯀꯗꯧꯔꯤꯕ ꯃꯌꯦꯛꯁꯤꯡꯁꯤꯗꯤ ꯔꯦꯅꯨꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯀꯔꯤ ꯃꯌꯦꯛ ꯍꯥꯞꯄꯤ ꯉꯁꯥꯏ ꯄꯟꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯍꯥꯏꯕ ꯑꯃ ꯌꯥꯝ ꯄꯜꯂꯤ ꯂꯝꯁꯤꯒꯤ ꯑꯣꯏꯖꯕ ꯏꯅꯥꯠꯀꯤ ꯑꯣꯏꯖꯕ ꯑꯩꯅ ꯄꯜꯂꯤ ꯀꯔꯤ ꯀꯔꯤ ꯃꯌꯦꯛꯀ ꯍꯥꯞꯄꯤ ꯃꯄꯥꯟꯗꯅ ꯀꯔꯤ ꯀꯔꯤ ꯗꯤꯃꯥꯟ ꯂꯩ ꯂꯝꯊꯥꯡ ꯈꯨꯜꯂꯛꯀꯨꯝꯕ ꯃꯣꯏꯔꯥꯡ ꯐꯤ ꯆꯟꯕꯁꯦ ꯃꯣꯏꯗꯤ ꯇꯥꯖꯃꯟ ꯍꯥꯏꯌꯦ ꯃꯣꯏꯅ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯐꯤ ꯆꯜꯂꯒ ꯑꯩꯈꯣꯏꯅ ꯂꯝꯊꯥꯡ ꯈꯨꯜꯂꯛꯀꯨꯝꯕ ꯑꯗꯨꯒ ꯁꯉꯥꯏꯒꯨꯝꯕ ꯁꯨꯝꯕ ꯗꯤꯖꯥꯏꯟꯁꯦ ꯃꯈꯣꯏꯅ ꯌꯥꯝ ꯄꯥꯝꯃꯦ ꯂꯩꯁꯤꯗꯤ ꯃꯣꯏ ꯄꯥꯝꯕ ꯈꯔ ꯋꯥꯠꯂꯦ ꯃꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯄꯣꯠ ꯇꯥꯡꯉꯦ ꯁꯥꯔ ꯃꯣꯏꯒꯤ ꯂꯝꯗꯗꯤ ꯑꯩꯈꯣꯏ ꯃꯦꯆꯤꯟ ꯉꯥꯛꯇꯅꯦ ꯑꯣꯇꯣꯃꯦꯇꯤꯛ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯂꯨꯝ ꯍꯥꯏꯕꯁꯦ ꯑꯣꯏꯗꯦꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯁꯦ ꯑꯁꯥꯝꯗꯗꯤ ꯅꯨꯄꯥꯅ ꯁꯥꯏ ꯑꯗꯨꯒ ꯑꯥꯎꯠꯁꯥꯏꯗꯇꯗꯤ ꯄꯋꯥꯔꯨꯝꯒꯨꯝꯕ ꯄꯋꯥꯔꯨꯝꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯗꯦ ꯃꯥ ꯌꯥꯝꯅ ꯁ꯭ꯄꯤꯠꯄꯨꯗꯤ ꯊꯨꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯃꯅꯤꯄꯨꯔꯗ ꯍꯦꯟꯂꯨꯝ ꯃꯃꯤꯡ ꯆꯠꯂꯤꯁꯦ ꯈꯨꯠꯅ ꯁꯥꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯅꯦ ꯃꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯑꯃꯨꯛ ꯇꯥꯡꯉꯛꯏꯁꯤꯅ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯁꯦ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯂꯣꯀꯦꯜꯗ ꯄꯣꯠꯁꯦ ꯂꯧꯔꯕꯅꯤ나 ꯑꯩꯈꯣꯏꯅ ꯀꯦꯖꯤꯗ 4,500 ꯄꯤꯔꯦ
ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯍꯥꯏꯗꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜ ꯃꯩ ꯁꯥꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯂꯪꯁꯦ ꯑꯥꯎꯠꯁꯥꯏꯗꯇꯒꯤ ꯂꯧꯕ ꯉꯝꯖꯕ ꯑꯥꯗꯅ 4,500 ꯄꯤꯕꯁꯦ ꯑꯥꯗ 2,000 1,500 ꯈꯛꯇꯅꯦꯕ ꯃꯔꯕꯔꯤꯁꯦ ꯇꯪꯈꯥꯏ ꯈꯦꯠꯅꯔꯤ ꯇꯪꯈꯥꯏ ꯈꯦꯠꯅꯔꯕ ꯑꯗꯨꯏꯗꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯂꯪꯁꯦ ꯄꯨꯔꯥ ꯊꯝꯃꯒꯗꯤ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯑꯃꯨꯛ ꯍꯣꯡꯗꯅ ꯊꯥꯕ ꯉꯝꯅꯦꯕ ꯐꯖꯅ ꯑꯣꯔꯗꯔꯁꯦ ꯄꯤꯕ ꯉꯝꯒꯅꯦꯕ ꯂꯪꯁꯤꯅ ꯇꯥꯡꯈꯠꯂꯛꯄꯅ ꯀꯅꯥꯒꯨꯝꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯪ ꯄꯤꯔꯒ ꯀꯣꯟ ꯄꯤꯔꯒ ꯁꯨꯕꯒꯤ ꯉꯝꯕ ꯋꯥꯅꯤ ꯂꯥꯏꯔꯕ ꯃꯤꯃꯗꯤ ꯃꯤꯅ ꯄꯩꯁꯥ ꯄꯤꯔꯒ ꯁꯨꯔꯤꯌꯦꯕ ꯊꯕꯛ ꯁꯨꯔꯤꯁꯤꯗꯤ ꯈꯨꯡꯒꯪꯁꯤꯅ ꯁꯨꯕꯅꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯅ ꯂꯧꯈꯠꯂꯒ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯑꯃꯨꯛ ꯌꯣꯟꯈꯠꯂꯛꯄꯅꯦꯕ ꯑꯗꯨꯒ ꯂꯥꯏꯔꯕꯁꯤꯡ ꯈꯨꯡꯒꯪꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯊꯥꯗꯔꯒ ꯆꯤꯡꯗ ꯑꯣꯏꯁꯅꯨ ꯇꯝꯄꯥꯛꯇ ꯑꯣꯏꯁꯅꯨ ꯂꯣꯏꯅꯃꯛꯁꯦ ꯂꯪ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯔꯒꯗꯤ ꯃꯣꯏꯒꯤ ꯈꯨꯠꯁꯨꯃꯟꯗꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯕ ꯇꯥꯔꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯁꯥꯔꯤ ꯑꯃ ꯁꯥꯕꯗ ꯗꯤꯖꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯆꯪꯉꯤ 25 days ꯆꯪꯕ ꯂꯩ 20 days चंग लई 30 days चंग लई खुचंगी निमित मछिंगी चंग हेलेबा अदुदा अखोना 8,000 पीबा 7,000 पीबा 6,000 पीबा सारी पुन सारगदि मी अनि न साय अदुगा मी अमा खतना साजगे आदि अदुम मतम चंग ममदे पाकने न साइड साइड चटपदो मदुदा अदुगा पोचे न क पाम न कोना क्वालिटी कंट्रोल मदि यम तौब तारे अदु मी नम क्वालिटी सु पोतो लेरबा पोचु खरा खोंगदि अखोना अखोई लोकल मछेन पोट लेसन लेबसा अखोना आयना पामजबना आउटसाइड अखोगी पोचे पुछलगा अखोगी प्रोडक्ट से अखोनी मिलमदगी पैसा से लौनु होनागदबने अखोई मणिपुर दि अदुम मफम एनी जगह खुदिमकते हेलुम लेते लेते कौना साबा हैतबा मी लेते लोय लेयबा अदु मनुंग द मपान द पुथोगा पैसा द पुछलगदि अखोई चखप याम थुगने बसा अखोई मछेन पोट लेसन गुमसे हाबा सारी साबदा थाम चंगथोखरे निमित कुन गमगानी चंगरे अदितादि सारिबा मिदु थागी वनी येंगसे हिसाब से कयाम यामदि फंगे बमोइसे सारी म साबा ngamine थामदा अदुदि कयाम सारी दुम साबदा कयाम नो फंगदि सारी दुम साबदा मा 8,000 दे दुम फंगे सर सारी में जे था निमित 25 days ता अदम लाइन सारगदि थाम द सारी नि साबसु ले अराइबदति सारी से मखन मखन यामे सर अखोगी अहोंबा अतांगबा 2,000 तंग पिबसु लेरेबा सारी होंब नत्रग तांबसे करी लेपिनो मरमदी सही लंग लेपिरा दगी मयेक हापदु लेपिरा मयेक तने मयेक सिदा यामना कनो तौरगदि यामगदि खुचंग हेलगदि ममनचे 10,000 योबो यावरेबा मी अमना अदो ख्वादि तांबदो जी मार्केट मणिपुर की सारबा लेलेक लावा यामना क्वालिटी कंट्रोल तो फजरबा सारी तांग भाइसे कयामुकदि योइ मै ममलसे यामदा 50,000 1 लाख पिबे पोट ले सा मणिपुर सारी मणिपुर दा मदुना अखोगी कनो द खुरकुन मुका सिदा बोइन तौबदा बोइन से 25 मिनट 30 मिनट योरदि खरा माजे खर कनो तौरकनेबा यामद्रबदा 25 मिनट सिना फिक्स होइबिबा आई फुटोइनि ने मुगा से फुलगदि पोचे मोंधारे एबा मोंधारा कांददि पोचे शॉप ओइरगा पोचे लेले लाम अदुगा अखोइना पोचेदि खुत्ति अरोबिदा थादराने अदो खोइसिदि 20 35 आयोरगदि 75 50,000 1 लाख योबो ngame हाइबे पोचे होजिकी खुरकुल की मुगासिना साबसे अदिकी अदु नतबा सोइन मपानि पुरको मुगासिना करमबनो खरमाय तोइ माइ मुगासि स्टैंडर्ड योगदब्रा कोइ खुरकुल नगा याम तांगा मोइसिना मु खरा होंगिसि खरमाय तोइनो करि लमदैनो लौरै पुसलिसि मरुइ अखोइना होजि कांटेक्ट तौरिदि चेन्नाइदनि चेन्नाइदगि मरबरी मुकासे सा मोना बोइन तौदेबा अखोइना बोइन तौथेबा पोचे क्वालिटी से हापे मानरेबा अनिसे अखोइगी मिसिन से आइगी मिसिन अमा हंदा अमा मिसिन मुका के मिसिन 20 लवे पाबुंग माने हारायना मा मकुना साबने मागी से कोइ बोइन तौरा चिंगेबा कोइना अदु पोचे आदगी मरबरी कोना कुकुल ओना लौबा लंग ओना लौदबा कुकुन जे लौरा लंग ओना लौगे चारे अदु मोगी सिना बोइन तौदरम पोचे कमाना क्वालिटी तवनी कमाना सेनबसे असोन साइटना अदुगी मोजे खितंग नॉलेज वाट पाइतारे अदुगा अखोइ मणिपुरदना पोचे सलांग सेमदोप ngमेबा पोचे क्वालिटी लौबो दु ngमेबा हाइदि अखोइ दि इनानिने हाइनरबने दाइदा फजान बदगी करिदे मपांग कलन बदि लो यावरबनेबा अदुना मणिपुर की हैंडलूम सिगी मागी तोंगानबा मसक अमा अदि मियामसु पांबा फजु फवा हाइतारे सिगी दा मयक की मतंग सु हाइपेट वारी साबिरे अदु मटेरियल काइदि लौनी अदुगा पैसा कयाम यामना फिसाबी मना कयाम तानबा ngami का हाइबने सिंगसु सोरापों वारी सानरे अतिन मतंग मनुंग वारी साबनी लोइनमक कोप्सन बंगमदबदि दु खर थंबिरिसि याम मौलिया मिन माइ लौजिगे अदो हुजिक मरुइना ब्रांच हांगिसे निफुगनि थोइ सुरेना तापि अंदा ब्रांच इसिदा मोइना ngasa हाइबिबा मतमदा लुम
ꯐꯤ ꯁꯥꯅꯅꯕ ꯏꯌꯣꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯤꯕ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯨ ꯑꯩꯈꯣꯏꯅ ꯄꯤꯔ ꯁꯥꯍꯜꯂꯦꯅ ꯍꯥꯏꯁꯦ ꯑꯗꯨ ꯔꯦꯅꯨꯅ ꯀꯗꯥꯏꯗꯒꯤ ꯁꯣꯔꯁꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯁꯥꯅꯅꯕ ꯀꯣꯟꯁꯤ ꯄꯤꯔꯤꯅꯣ ꯑꯗꯒꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤ ꯄꯤꯔꯤꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨ ꯔꯦꯅꯨꯒꯤ ꯍꯧꯖꯤꯛꯀꯤ ꯁꯣꯁꯥꯏꯇꯤꯁꯤꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯑꯝꯇ ꯈꯪꯖꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯥꯔ ꯑꯩ ꯂꯝ ꯌꯣꯜꯂꯦ ꯑꯩ ꯏꯁꯥꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯩꯕꯨ ꯂꯣꯏꯅꯕꯁꯤꯡꯅꯁꯨ ꯃꯣꯏ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅꯗꯩ ꯉꯁꯤ ꯑꯩꯅ ꯅꯤꯡꯉꯤꯕ ꯄꯥꯟꯗꯝꯁꯦ ꯌꯧꯕ ꯉꯝꯃꯣꯏ ꯁꯥꯔ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯨ ꯑꯩꯒꯤꯗ ꯂꯩꯔꯤꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯂꯨꯈ꯭ꯔꯥꯕꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯁꯨꯝꯕ ꯑꯣꯏꯗꯕ ꯐꯪꯕ ꯑꯣꯏꯁꯅꯨꯅ ꯈꯜꯂꯤ ꯉꯁꯥꯏ ꯍꯥꯏꯕꯤꯕ ꯃꯇꯝꯗ ꯀꯧꯅꯥ ꯀ꯭ꯔꯥꯐꯅ ꯍꯧꯖꯤꯛ ꯀꯧꯅꯥꯒꯤ ꯃꯇꯥꯡ ꯑꯃ ꯔꯦꯅꯨꯒꯤꯗ ꯀꯧꯅꯥ ꯁꯥꯕꯒꯤꯁꯨ ꯌꯥꯝ ꯀꯟꯅ ꯌꯥꯎꯔꯤ ꯑꯗꯣ ꯀꯧꯅꯥꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯀꯧꯅꯥꯁꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜꯅ ꯀꯗꯥꯏꯗꯒꯤ ꯂꯧꯏ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯀꯧꯅꯥꯅ ꯄꯨꯊꯣꯛꯏꯕ ꯁꯥꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯅ ꯀꯔꯤꯅꯣ ꯁꯥꯔꯤꯁꯦ ꯀꯗꯥꯏꯗ ꯊꯥꯏ ꯃꯥꯔꯀꯦꯠꯅ ꯀꯃꯥꯏꯅ ꯇꯧꯏ ꯀꯧꯅꯥꯁꯦ ꯁꯥꯔ ꯏꯁꯥꯒꯤ ꯐꯥꯝ ꯂꯩꯖꯩ ꯁꯪꯒꯝ 4.5 ꯂꯩꯒꯦ ꯑꯩꯈꯣꯏꯒꯤ ꯖꯥꯔꯤꯕꯣꯛ ꯃꯃꯥꯡꯂꯣꯝꯗ ꯂꯩ ꯀꯧꯅꯥꯁꯦ ꯑꯩꯈꯣꯏ ꯀꯧꯅꯥꯁꯦ क्वालिटी मखन 2 सूरी अखोई इंथमदा कौना कालें कौना है लई अदुसु कालें कौना रिसु इने अखोई थुम खरा चेनब मफमसे सिने हेलेब कौना फजबसे अदुगा थुम चेनब मफम फोफोप लाउबसिदी अखोई पोचे क्वालिटी लेतेबा अदुगा अइना हाइजनिंग अखोना प्रोडक्ट से पुतो पोचे ऑर्डर लागसु हाइदो पोचे अरेंजमेंट तौदबदी सुंगा यारोबा आगे इसागे फार्म लेरगा पोचे चलाइगदबनेबा नत्रगदि ऑर्डर पीबा ngамबा अखोना अइना हाइजनिंग बा मखले अइना फार्म तौगे खलदि आगे पोचे मपुंग फाना थंबा ताइ अइना थबा म तौगे दे अदुदि वातन पोचे पीबा ngамगने अखोना कौना जे अइना साबा मतम द कोई कौना जे अखोगी संगम परि संगम मरी सिदा अखोगी फैदो माइ तारेसा फैदो ममदा फैदो म से तौथे पुकी तौथे तौथो कांद इसिंग जे थम मा इसिंग वापसु यादे हेनबसु यादे आई जेनेटर म थमे जेनेटर सिना इसिंग वालगना अदुदगी पुकी दुदगी हापचले हेलगना अदुदा हापचले अदुदा आइन हाइजनिंगना अखोगी लौमी सिंगसु असुमाइना तौबि अखोना गवर्नमेंट दा तकपसु यादे सा गवर्नमेंट जुमथों खुनिगे कनाने येंगम दोइनो अदु इसाना आइगिना चागदा पोसिदी आइनो होनफम थुएबा अखोगी लबुक अमा लबुक सिदा फैदोम अमा सेंबियो फैदोम से पुकी तौथोपियो पुकी तौथोका जेनेटर मचाम लेबिरा थंबिरो अदुगा इसिंग वालसु अदुदगी हापिरो हेलसु लौथोपिरो अइना युमथों खुदिंगी लौ चारिबे आइसे आइ चाना पुक चाकदी अइना होनफम थुई अखोइने एनी हिरम खुदिमक द गवर्नमेंट ताइना लेरे हाबी याम चुम्बो वाफमने याम चुम्बो वाफमनि तौहुमसु थोबो कनोने न माइ लौजेगेको अदा संगम मरीदा नत्रगा मरी खरे हेनबदा कौनासी थारे थारिबा दुदगी थोलप कौनासिना रेनुना सारिबा सागदौरिबा पोट म्यामसी मदुगी रो मटेरियल सी तसेंगना मपुंग फाना सप्लाई तौबो ngamenलौदोइरा करिगुमा अहेनबो ऑर्डर लाक्तना तौगे हाइतारदि कौनासी अदुनो कोनगदरा नत्र कोनदरगदि काइ लौइ कोनदा सर अदु जगा अमु आई कनो सेमा थमेबा मदुदी वातन अदुना आई ऑर्डर से लौबने बंगमनी खंगा कांदा नतदि खुदेता थाबा यादेबा आई सिदगी पोचे फजबम सुंग फजदबा ले मखन याम यामे पोतो फजरगदि आइने लौनिंगबा ममनजु लौबा याय अदुगा आइने पोतो फजदरगदि हारगा जोनबगी फिबम लाएबा हारा जोनबदि नुंगाइतेदना बस फजमेने पोतो फजरदि आई मी पुंग खुदे फजबसे पामदबा पो लेतेबा क्वालिटी जगे कौनाजिदि सुबा चांबा लोइने यारबनिना अदो आई खोगी पोचे अदुमति क्वालिटी से कंट्रोल तौबि बतारे सिमा याम नोजे अदु करी नो जि कौनाना सारि रेनुगी सोसाइटी सिदा लैरिबा अखोगी स्किल हैंड हाइतारे अदु मखुत चटलबा सिनमी सिंगना सारिगा पुथोइबा कौनागी प्रोडक्ट मैम से करी केनो ताइबि अखोगी हैंडबैग ले अदुगा हैंडबैग देगदि यूपे हाइना ले अदुगा अखोगी डस्टबिन सुसाइ कौनाना अदुगा अखोगी अंगांग मचागी फिरोन थमनबदा सा मखुमगुमदो अदुचु ले अदुगा माये मखन याम यामे सा जुम अमदा सिजनबा याबा पोतपुन मक्से लोइने सेमेबा अदुगा बेम्बू प्रोडक्ट सु लेबा बेम्बू ना पुंदोम बमदा सा अखोई मोय चामा को हुंपुना साबने कौनाना मी 360 ना साबने अदुदा अदुगी अदुबौदा कोई वाखल लेबा मीना पामबनी हेंजलेबा पोचे अदुना अना सारिबा पुनमक आई खक्की नते अखोई मणिपुर पुंबगी ओना
पोचे फजना सेंबियो मरुन होजी कौना की प्रोडक्ट में हम रेनू की सोसाइटी सिंदगी अदुगा ब्रांचेस में हम दि पुथुर इसे मसी कदाई दनो होजी मार्केट तो योलिसे अमेरिका लंदन जापान अदि थाईलैंड चाइना अदुगा साउथ अफ्रीका दा जु योरे साबजि चे औसा दा फॉरेन दा कन इंडिया दा जु थारी होजी आई दिल्ली शिलोंग थाई शिलोंग तो हम पामी चीज शिलोंग होजी हम थारी अदुगा श्रीलंका दा जु था श्रीलंका दा जु यावे अद करम आइटम दि कई नो मोइना मेमोरी इन साउथ अफ्रीका का हाई करी करम साउथ अफ्रीका दा छे मोना पाम बचे अखोगी यू बेग आइना म लैरेबा अदुगा अखोगी लेसाबी मचाना का जान बेग असांग बरौल म लै कोगी हे अदुगा रे हे कोंजल लगा जान बिदो अदु पामी मोना अदुगा अखोना लोन बा छुकरा पामी एम्ब्रॉयडरी तो बचो अदुते कमल लोन याम पाम दे फॉरेन पाम बदी लोन दबिदे अचंबा पोता मोना मु मॉडिफाई टॉक थोपा हाइतारे अखोगी ना सेम्बा सिदा मोना मु लेदर ना कई सेमजल लगा अमु अनोबो मु सेमदे बो हाइदे मोगी वेबा डिजाइन अमु मु तौजे डिजाइन अमु मु तौजे बो मोना मापुंग वेब दनो कोइन पीखरगा होय अदो कोइन को जे मैंगो कंपनी दगा पीरिसे लोइन मॉडिफाई टॉक थे बो मोना सारागा कोइन खाली सागा डिजाइन पी होचो मोय लोइ सेमदो एबा समना कौना ना साबा बैग अमा होजी हैंड बैग हाइरसिने अदो कैरी बैग अमा समाय सारिसे चौरपमा अदो पैसा कयाम चंगी अदुगा सारी मिदर पैसा कया दि फंगम सारे में नो मता दम कौना मरी गुम्बा अहुं गुम्बा अनि डिजाइन हम चंगदी खुद चंग मा डिजाइन दे ले बचा अदुगा कोइन होजे ऑर्डर अमा फंगी बचे ऑर्डर अमा गवर्नमेंट ऑर्डर मा पाइरि बा ए थाम द 1000 पी गदबने बा अदो होजे के सारे मी सिंग जे नो मता लुपा 300 200 याम द 400 फंगबा बे यावरे बा अदु दि कदो युम पुबा ngam तो no बचा अकोई नुपाता ने बोले थबक सुबजे नुपी ने हेंगप माले दि नुपादा की नुपी ने हेंब माले कोई मणिपुर दि चिंगी द छुंगाई तंपाक त छुंगाई अदम छुबचे नुपी ने याम हेले थबक छुबचे ट्रेनिंग पीबे की मोंगसी क्रमाई तवी कना कना नो ट्रेनिंग पीरी से रेनुना तापी तंबीरी से ट्रेनिंग सी क्रमाई ने सिली था कया की कोर्स को वे करी करी तापी अजाई दु खितन खंजाउ गे तापी एम्ब्रॉयडरी पामलाई कौना साबा पामलाई हेलुम साबा पामलाई आई सिददी सा लो चले मुस्लिम मेते मुस्लिम यावरे अदे कबुई तांकुन मरिंग पोमई लोइनमक जाति पुनमक सुबने आइना पामजबा छु जाति पुनना खै थबक तो मिनबदो याम पामचा अदुगा नुसीबगे चांगसु जाति अखै पुनना थबक तो मिनरमना नुसीबै चांगजे याम नखै हेनेबा मान अदुनी आइना अदुनी हाबलेते चाइता मानेबा खैसे सिमा तौगिबदा अदुगा चाबचो अखै पुनना लो चाक चामिने चा अखै हुजि मखै 25 लेबचे अखै ग्यास नो निपानी देन थोंदे अदो कसैगी ट्रेनिंग सिंगी माय हॉस्टल गुम तोगाना थम्बरा पुन्ने लेमिना बाहाय से क्रमाय तो उनो हॉस्टल लेसा कोई फमु अमदा मोय मंगा तुम यावे अहुम तुम यावे फमु क्याम चाउ फमु मंगा तुम तरुक तो फमु जुलेबा हाइदि अचो फमु होय तारे मी मसायम चाउ नोय बजाबा मयम दे लाको दि मया याम कंगे सामु सिमु सिमु लायबा को अखोय दे लाको दने नोय नोय नो रेनुना याम पिजरमनी ने आओ वदना अदा ट्रेनिंग दी होजी माय माय पामदि मतुंगिना एम्ब्रॉयडरी वो जेसुनो खौना क्राफ्ट वो सुनो अदुगा हैंडलूम हैंडीक्राफ्ट सी सोंगी वो थाउम ट्रेनिंग तवे थाउम सिदा चाबा थपा लेबा लुपा भौ लौदे सेना दाइ गोमेंगी रेनुना फ्री ऑफ कॉस्ट दैट माने ट्रेनिंग फ्री दे तवे लेरा छु चार्ज माफी मरोन चु नारे जे लोइते कनाना तवनी मा खोना तव जेंग दे कोइ मामा मापा तबी बदी कर करिनो तबी मोंग से कमाइ तो तबी बस कोना एम्ब्रॉयडरी पामगदे एम्ब्रॉयडरी दा कोइ मयक नाइबो लोनबा अदे सोल कोइ सामतु दा हुजि से अमा चनरी वन प्लाई सुपर दुना मयुंग ओइरगा मुकान मा फेरोइबा दु याम सिले हुजि से अदुगा मोइना पामदा अदु गिदो हेल एम्ब्रॉयडरी दा अखोना सांगाई गुम्बा सिरोरे लोनसन बचे असिदा अखोना चंगबदे लंगदे याम चंगबनतिसा असुम खुचुमनदने याम चंगिसे अइन लंगदे अखोना मुकादा चुंगा चंगे चंगबदा चाउना पारगा चुलुपाली सिंगानी चाउना पारो खुचुमनदने चाउरिसे अदुगा आइना सबक सुबने हेना फंगजबा अदुगा अखोइदि फी लिसिंग मा थाबदा लुपा 50 तोंग लोरे फी मदा
ꯑꯗꯨꯗꯤ ꯄꯣꯠ ꯂꯤꯁꯤꯡ ꯃꯗꯤ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯃꯔꯋꯥꯔꯤ ꯇꯧꯏꯁꯦ ꯁꯥ ꯂꯨꯄꯥ 5 ꯂꯨꯄꯥ 10ꯗ ꯔꯣ ꯊꯥꯕꯗꯅꯤ ꯃꯣꯏꯅ ꯆꯥꯎꯈꯠꯂꯛꯏꯁꯦ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯄꯣꯠꯇꯨꯅ ꯌꯥꯝ ꯌꯣꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯄꯣꯠꯁꯦ ꯄꯣꯠ ꯑꯃꯗ ꯃꯃꯜ ꯁꯨꯝ ꯑꯩ ꯆꯤꯡꯒꯤ ꯃꯤꯁꯤꯡꯗꯁꯨ ꯍꯥꯏ ꯃꯈꯣꯏꯒꯤ ꯄꯣꯠꯁꯦ ꯃꯁꯛ ꯇꯥꯛꯄ ꯃꯣꯏ ꯃꯁꯦꯟ ꯂꯩꯁꯟꯅꯔꯤꯁꯦ ꯀꯩꯒꯤꯅꯣꯗ ꯃꯈꯣꯏꯅ ꯐꯅꯦꯛ ꯑꯃꯗ 9,000 10,000 ꯌꯣꯜꯂꯦꯕ ꯆꯪꯉꯤꯗꯤ ꯂꯪꯗꯤ ꯂꯨꯄा 150 200 ꯈꯛꯇꯅꯦꯕ ꯑꯗꯨ ꯉꯁꯥꯏ ꯑꯗꯨꯗꯤ ꯄꯣꯠꯇꯣ ꯑꯩꯅ ꯑꯗꯨꯝ ꯀꯣꯛꯐꯥꯏ ꯀꯥ ꯂꯩꯇꯥꯕꯅꯦꯕ 10,000 ꯌꯣꯟꯕꯗꯣ 5,000 ꯌꯣꯜꯂꯗꯤ ꯂꯩꯕ ꯉꯝꯃꯦ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯣꯏꯅ 610 ꯁꯦꯝꯗꯣꯛꯏꯕ ꯍꯧꯖꯤꯛꯁꯤ ꯆꯤꯡꯒꯤꯁꯨ ꯁꯤꯃ ꯑꯗ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯇ꯭ꯔꯦꯅꯤꯡꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯧꯕꯤꯔꯛꯄꯗꯤ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯛꯏꯁꯤ ꯔꯦꯅꯨ ꯇꯥꯛꯄꯤ ꯃꯇꯨꯡ ꯃꯁꯤ ꯈꯔ ꯀꯨꯏꯔꯝꯗꯧꯁꯨ ꯃꯥꯟꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯇ꯭ꯔꯦꯅꯤꯡ ꯁꯨꯃꯥꯏꯅ ꯄꯤꯔ ꯂꯩꯁꯦ ꯆꯍꯤ 13 ꯁꯨꯕꯗꯒꯤ ꯁꯨꯔꯛꯄꯅꯦ ꯍꯧꯖꯤꯛ ꯁꯥꯔ ꯑꯗꯨ ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯛꯄꯁꯦ ꯆꯍꯤ 15 ꯑꯃꯨꯛ ꯁꯨꯔꯝꯃꯅꯤ ꯑꯗ ꯃꯌꯥꯝ ꯑꯃ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯌꯥꯝꯁꯤ ꯂꯣꯏꯗꯅ ꯀꯣꯔꯁꯁꯤ ꯂꯣꯏꯗꯅ ꯃꯌꯥꯝꯁꯤ ꯂꯣꯏꯊꯣꯛꯂꯛꯀꯗꯣꯏꯅꯤꯅ ꯃꯣꯏꯁꯤꯗꯤ ꯀꯗꯥꯏꯗ ꯌꯨꯇꯤꯂꯥꯏꯁ ꯇꯧꯏ ꯃꯁꯥ ꯃꯁꯥꯒꯤ ꯍꯥꯡꯍꯟꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯔꯦꯅꯨꯒꯤ ꯑꯣꯏꯅꯒ ꯁꯤꯖꯤꯟꯅꯕꯒꯁꯨ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯅꯠꯇꯦ ꯑꯃꯠꯇ ꯃꯥꯡꯍꯟꯗꯦ ꯑꯩ ꯇ꯭ꯔꯦꯅꯤꯡꯗꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯃꯆꯥ ꯑꯃ ꯇꯧꯖꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯅꯪꯅ ꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯕꯁ ꯅꯪ ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯂꯧꯒꯅꯤ ꯑꯗꯨꯒ ꯅꯪ ꯅꯁꯥꯅ ꯃꯤꯁꯤꯟ ꯂꯩꯕ ꯉꯝꯅꯤ ꯍꯥꯏꯔꯁꯨ ꯑꯩ ꯅꯪꯕꯨ ꯇ꯭ꯔꯦꯅꯤꯡ ꯂꯧꯒꯅꯦꯕ ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯔꯒ ꯋꯥꯅ ꯇꯧꯔꯀꯥꯟꯗ ꯅꯪꯅ ꯄꯣꯠꯇꯣ ꯑꯩꯅ ꯇꯥꯛꯄꯤꯔꯤꯕ ꯄꯣꯠꯇꯣ ꯃꯥꯡꯍꯟꯗꯨꯗꯩꯗꯤ ꯇ꯭ꯔꯦꯅꯤꯡ ꯂꯧꯔꯣꯏꯕ ꯑꯗꯨ ꯃꯣꯏꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯅꯤ ꯍꯩꯔꯀꯥꯟꯗ ꯕ꯭ꯔꯥꯟꯁ ꯃꯌꯥꯝꯗ ꯑꯣꯖꯥ ꯑꯣꯏꯅ ꯑꯃꯨꯛ ꯊꯥꯏꯌꯦꯕ ꯇꯣꯂꯣꯞ ꯄꯤꯔꯒ ꯊꯝꯃꯦꯕ ꯑꯗꯣ ꯑꯥꯗꯁꯨ ꯆꯥꯕ ꯊꯛꯄꯒꯤ ꯀꯝꯄ꯭ꯂꯤꯠ ꯍꯣꯁꯇꯦꯜ ꯊꯝꯃꯦꯕ ꯄꯣꯠꯁꯦ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯗꯦꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯆꯥꯕꯁꯨ ꯈꯣꯠꯄꯁꯨ ꯃꯥ ꯃꯥꯁꯇꯔ ꯑꯣꯏꯅ ꯑꯩꯅ ꯕ꯭ꯔꯥꯟꯁ ꯈꯨꯗꯤꯡꯃꯛꯇ ꯊꯥꯏ ꯑꯣꯖꯥ ꯑꯣꯏꯅ ꯍꯧꯖꯤꯛ ꯁꯤꯟꯃꯤ ꯍꯥꯏꯇꯥꯔꯦ ꯔꯦꯅꯨꯒꯤ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯃꯈꯥꯗ ꯑꯝꯕ꯭ꯔꯦꯂꯥꯁꯤ ꯃꯈꯥꯗ ꯀꯌꯥꯝ ꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯔꯦꯅꯨꯒꯤ ꯋꯥꯀꯔꯁ ꯃꯔꯨꯑꯣꯏꯅ ꯁꯤꯟꯃꯤꯁꯤꯡꯁꯤ ꯀꯌꯥꯝ ꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯆꯥꯎꯔꯥꯛꯅ ꯁꯥꯔ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯑꯩ ꯍꯌꯦꯡ ꯁꯤꯕꯁꯦ ꯀꯥꯡꯖꯩꯕꯨꯡꯗ ꯄꯨꯊꯣꯛꯑꯒ ꯈꯟꯕꯤꯒꯜꯂꯦ ꯀꯌꯥꯝ ꯍꯥꯏꯗꯤ ꯃꯤꯁꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯝꯈ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯉꯥꯏ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕꯗ ꯊꯕꯛ ꯍꯥꯞꯄꯟꯕꯤꯕ ꯑꯗꯩꯗꯤ ꯑꯩꯒꯤꯗꯁꯨ ꯊꯕꯛ ꯄꯤꯕ ꯃꯣꯏ ꯇꯣꯂꯣꯞ 10,000 ꯆꯥꯕ 10 ꯆꯥꯕ 15 ꯆꯥꯕ ꯌꯥꯎꯔꯤ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗꯣ ꯃꯍꯩꯗꯣ ꯃꯃꯥ ꯃꯄꯥ ꯁꯨꯡꯂꯩ ꯂꯩꯇꯕꯁꯨ ꯅꯨꯄꯥ ꯃꯆꯥꯗ ꯌꯥꯎꯔꯤꯕ ꯑꯗꯨ ꯊꯕꯛꯇ ꯍꯥꯞꯆꯜꯂꯦ ꯑꯗ ꯔꯦꯅꯨ ꯁꯤꯃ ꯂꯩꯔꯦ ꯑꯗ ꯍꯧꯖꯤꯛ ꯃꯤꯁꯨ ꯃꯁꯤꯡ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤ ꯄꯤꯗꯅ ꯐꯔꯕ ꯃꯣꯏꯁꯤ ꯃꯥꯁꯇꯔ ꯑꯃꯃꯝ ꯂꯣꯏ ꯑꯣꯏꯍꯜꯂꯦ ꯃꯁꯥꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯄꯤꯔꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯅ ꯂꯩꯉꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯩꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯂꯅꯥꯏꯒꯤ ꯑꯣꯏꯖꯕ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯔꯦꯅꯨꯅꯒ ꯇꯧꯔꯤꯁꯤ ꯌꯥꯝ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃꯅꯤ ꯑꯆꯧꯕ ꯈꯨꯗꯣꯜ ꯑꯃꯅꯤ ꯂꯧꯒꯦ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯁꯨꯡꯍꯩ ꯍꯦꯛ ꯂꯩꯖꯗꯗꯅ ꯉꯥꯎꯗꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤ ꯃꯌꯥꯝ ꯑꯁꯤ ꯁꯦꯝꯗꯧꯔꯤ ꯁꯨꯃꯥꯏꯅ ꯍꯦꯟꯂꯨꯝ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀ ꯇꯧꯕ ꯑꯗꯒꯤ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯞ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅ ꯁꯤꯒꯤ ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯊꯕꯛꯇꯒ ꯆꯪꯁꯤꯟꯗꯅ ꯇꯧꯕ ꯃꯤꯁꯤꯡꯁꯤ ꯃꯣꯏꯒꯤ ꯁ꯭ꯇꯥꯔꯠ ꯑꯞ ꯃꯣꯏꯅ ꯍꯧꯖꯕ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ ꯃꯁꯤ ꯂꯩꯉꯥꯛꯅꯒ ꯌꯦꯡꯉꯛꯄ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯦꯛꯖꯤꯁꯇꯤꯡ ꯒꯣꯚꯔꯟꯃꯦꯟꯠ ꯑꯗꯨꯒ ꯚꯥꯔꯠꯀꯤ ꯁꯦꯟꯊꯪꯒ ꯂꯧꯕ ꯌꯥꯕ ꯑꯗꯒꯤ ꯃꯗꯨꯒꯤ ꯁꯕꯁꯤꯗꯤꯒ ꯌꯥꯝ ꯂꯧꯕ ꯌꯥꯕ ꯂꯩ ꯀꯥꯏꯅ ꯇꯥꯔꯤꯅꯤ ꯑꯗꯣ ꯀꯔꯤ ꯂꯧꯈꯤꯕ ꯂꯩꯔꯦ ꯃꯅꯤꯄꯨꯔꯗꯒꯤꯅ ꯀꯔꯤ ꯐꯪꯈꯤꯕ ꯂꯩꯔꯦ ꯚꯥꯔꯠ ꯁꯔꯀꯥꯔꯗꯒꯤꯅ ꯀꯔꯤ ꯐꯪꯈꯤꯕ ꯂꯩꯔꯦ ꯀꯔꯤ ꯇꯧ ꯃꯃꯥꯡꯒꯤ ꯆꯍꯤ 2004-5-6ꯗ ꯑꯩ ꯀꯩꯅꯣ ꯏꯟꯗꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯩꯈꯣꯏ ꯗꯗꯥ ꯂꯕꯂꯤ ꯀꯥꯡꯃꯩ ꯑꯃ ꯂꯩ ꯑꯗꯨꯅ ꯂꯥꯝꯗꯤ ꯀꯥꯃꯩ ꯑꯗꯨꯅ ꯂꯨꯄꯥ 21 lakh ꯑꯃ ꯑꯩ ꯐꯪꯈꯤ ꯑꯗꯨꯅ ꯄꯥꯡꯒꯩꯗꯒꯤ ꯂꯝꯗꯣ ꯑꯗꯨ ꯂꯧꯕꯗꯨꯅ ꯄꯥꯡꯒꯩ ꯂꯝ ꯑꯩꯈꯣꯏ ꯋꯥꯛꯁꯦꯠ ꯁꯥꯅ ꯁꯣꯔꯨꯝ ꯁꯥꯅ ꯄꯩꯁꯥꯗꯣ ꯑꯩ ꯂꯝ ꯑꯣꯏꯅ ꯂꯩꯈꯤ ꯑꯗꯨꯒꯤ ꯂꯝꯗꯣ ꯌꯣꯟꯊꯣꯛꯑꯒꯅꯤ ꯉꯁꯤ ꯑꯃꯨꯛ ꯄꯨꯟꯁꯤ ꯃꯌꯥꯝ ꯁꯦꯝꯃꯩꯁꯦ ꯑꯗꯨꯒ 5 lakh ꯑꯃ ꯐꯪꯈꯤ ꯑꯗꯨꯗꯒꯤ ꯑꯩ ꯁꯥꯔ ꯊꯣꯏꯗꯣꯛꯅ ꯁ꯭ꯀꯤꯝꯗꯤ ꯑꯩ ꯇꯥꯟꯅꯁꯨ ꯇꯥꯟꯅꯖꯗꯦ ꯑꯗꯨꯒ ꯑꯩꯅ ꯐꯪꯉꯤꯕ ꯑꯦꯋꯥꯔꯗꯁꯤꯗ ꯃꯁꯛ ꯈꯪꯕꯤꯗꯅ ꯁꯤꯃꯗꯤ ꯁꯦꯝꯒꯠꯂꯒ ꯃꯤ ꯃꯌꯥꯝ ꯁꯦꯝꯃꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯗꯤ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯃꯃꯤꯁꯤ ꯎꯗꯦ ꯑꯗꯨꯒ ꯍꯟꯗꯛ ꯑꯩꯅ ꯋꯥꯟ ꯇꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯆꯥꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯅ ꯀꯩꯅꯣ ꯇꯧꯈꯤ NCDCꯒꯤ ꯑꯩꯅ ꯑꯦꯋꯥꯔꯗ ꯐꯪꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ICTV ꯑꯃ ꯂꯥꯛꯏ ꯑꯗꯨꯒꯤ ꯄꯩꯁꯥꯁꯦ ꯍꯧꯖꯤꯛ खितंग इरांग लेबगा अदुगा बुजी कायदि कायराने हाय अदो पैसामक्ति कायद्रि मसिलादे आइगी वाखलोंदा सेमनिंगिबा पोचे पांदमसे फजना सेमबा ngomgane na khale होजी इंटीग्रेटेड कोऑपरेटिव डेवलपमेंट प्रोग्रेस हाइतारे ICDP ना होजी पनबिरिसे मसी भारत सरकार की मखादा लेबा अदुगुंबा डेवलपमेंट प्रोजेक्ट अमनने सिगी सिदी कमाय तौनो करी करी की मतंग दु मोइना पैसा थादरकदौरिबा करी तौहनिंबगिनो से वर्कसे साबा अदुगा शोरूम साबा अदो हॉस्टेल साबा अदुगी पैसा ने लाइचे
ꯑꯗꯣ ꯍꯟꯗꯛ ꯑꯩꯅ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯦꯋꯥꯔꯗ ꯃꯁꯤ ꯄꯩꯁꯥ ꯑꯣꯟꯊꯣꯛꯄꯗꯤ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯔꯛꯀꯗꯧꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯒꯦꯔꯦꯟꯇꯔ ꯍꯧꯖꯤꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯀꯥꯏꯒꯗꯕꯇ ꯉꯥꯏꯔꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯒꯦꯔꯦꯟꯇꯔ ꯑꯣꯏꯕꯤꯕꯅꯦ ꯑꯗꯨ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤꯕꯨ ꯒꯦꯔꯦꯟꯇꯔ ꯑꯣꯏꯔꯒ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝ ꯍꯤꯡꯅꯕ ꯍꯣꯠꯅꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯒꯣꯔꯃꯦꯟꯁꯨ ꯑꯗꯣ ꯑꯩꯅ ꯊꯦꯡꯅꯖꯈꯤꯕꯁꯨ ꯈꯔ ꯂꯩ ꯕ꯭ꯔꯥꯟꯁꯁꯤ ꯍꯥꯡꯕ ꯃꯇꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯃꯔꯨꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯁꯅꯨ ꯎꯈ꯭ꯔꯨꯜ ꯑꯣꯏꯁꯅꯨ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯂꯨꯝ ꯃꯌꯥꯝ ꯄꯤꯊꯔꯒ ꯆꯥꯎꯅ ꯔꯦꯅꯨꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯃꯈꯥꯗ ꯍꯥꯡꯕꯒꯨꯝꯕ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯗꯦꯂꯤꯁꯤꯡꯗ ꯈꯕꯔꯗ ꯀꯔꯤꯗ ꯁꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯗꯒꯤ ꯃꯐꯝꯗ ꯔꯦꯅꯨꯅ ꯇ꯭ꯔꯦꯅꯔ ꯑꯣꯏꯅ ꯆꯠꯂꯒ ꯁꯤꯗ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯇꯝꯕꯤꯔꯤ ꯀꯣꯟ ꯄꯤꯔꯤ ꯐꯤꯁꯥꯈꯣꯜ ꯑꯗꯨ ꯍꯥꯏꯕ ꯇꯧꯋꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯒꯤ ꯃꯌꯥꯝꯁꯤꯅ ꯀꯔꯝꯕ ꯁ꯭ꯀꯤꯝꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯤ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯀꯣꯑꯣꯄꯔꯦꯇꯤভ ꯗꯤꯕꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯦꯁ ICDP ꯃꯈꯥ ꯌꯥꯎꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯔꯦꯅꯨ ꯏꯁꯥꯒꯤ ꯑꯣꯏꯅ ꯉꯁꯥꯏ ꯂꯝ ꯌꯣꯜꯂ ꯇꯧꯋꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯥꯔ ꯃꯁꯤ ꯑꯩ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯄꯩꯁꯥ ꯇꯧꯋꯦ ꯑꯩ ꯂꯝ ꯌꯣꯟꯈꯤꯕꯗꯦ ꯑꯗꯨꯅ ꯏꯁꯥꯅ ꯍꯣꯠꯅꯖꯕꯅꯦꯕ ꯏꯁꯥꯅ ꯃꯌꯥꯝ ꯑꯃꯅꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯤꯝ ꯉꯥꯏꯔꯒ ꯑꯩ ꯃꯤꯌꯥꯝꯗꯁꯨ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯔꯤ ꯁ꯭ꯀꯤꯝꯒꯤꯗꯃꯛꯇ ꯕ꯭ꯔꯥꯟꯁ ꯍꯥꯡꯕ ꯁ꯭ꯀꯤꯝꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕꯤꯔꯗꯤ ꯇꯧꯕꯤꯒꯅꯣꯕ ꯃꯤꯌꯥꯝꯒꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯁꯤ ꯄꯣꯛꯄꯗꯁꯨ ꯌꯥꯎꯔꯛꯀꯅꯦꯕ ꯑꯗꯨꯒ ꯁ꯭ꯀꯤꯝꯒꯤ ꯈꯜꯂꯒ ꯊꯕꯛꯇꯤ ꯁꯛꯁꯦꯁ ꯀꯩꯗꯧꯉꯩꯗꯁꯨ ꯑꯣꯏꯔꯣꯏ ꯑꯩ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯝꯒꯦ ꯁ꯭ꯀꯤꯝꯒꯤ ꯈꯜꯂꯒ ꯁ꯭ꯀꯤꯝ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯎꯔꯀꯥꯟꯗ ꯒꯣꯔꯃꯦꯟꯅꯕꯨ ꯊꯤꯕꯤꯔꯛꯀꯗꯕꯅꯦꯕ ꯃꯗꯨꯕꯨ ꯉꯥꯏꯕꯤꯌꯣꯕ ꯑꯩꯅ ꯍꯥꯏꯔꯨꯕꯗꯁꯨ ꯂꯣꯏ ꯇꯥꯔꯛꯀꯅꯦꯕ ꯇꯥꯔꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦꯕ ꯑꯗꯣ ꯑꯩꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯑꯩꯅ ꯁ꯭ꯀꯤꯝ ꯂꯝ ꯑꯣꯐꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯁ꯭ꯀꯤꯝ ꯊꯤꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯊꯕꯛ ꯁꯨꯗꯣꯔꯤ इंटरनेशनल अखोई ट्रेड एक्सपो मैम सूमाय तौर सिलीदना सिदी करी कदाई कदाई याबीरुरे कमाय तौरी कनाना सूमायना NCTC मखादा हाइरकपरा मोगी अखोई इंटरनेशनल की मालेम की थाकी ओइबा ट्रेड एक्सपो मैम चटपसे अन काय काय लम चले अदई फॉरेन कंट्री दगा चलुब लेब्रा छा आई फॉरेन ने ते अखोई एग्जीबिशन ना मलाई एग्जीबिशन से अखोई मियामनदी एग्जीबिशन से पोजोन यादे मादे अखोने एग्जीबिशन तब मतमदे इंडिया से बयार ओइबे यादे फॉरेन न बयार ओइगदबने इंडिया ना अखोइना फैक्टरी नेबा अदुगा बयार सिना अखोइगी कनो एक्सपोर्ट तौबगी अखोइगी बयार मो ओइबे यादे इंडिया दि बयार नतेबा अदुगा अखोइगी खंगदना एग्जीबिशन चकने ये पोजोन बन एग्जीबिशन लाबे से पोजोन बनतेबा कंपनी फैक्टरी दुगा बयार दुगा पोट लौना बगी नेबा डील तौदुनी बिजनेस डील तौदुनी अदुदा उतुरी पोतुचो आइना चटकदा पोचा सारी बोजो पोच पीस अमममतनेबा उतुरीचे अदुदा मयामदचो बयार मुना कोई एग्जीबिशन आगा पोजोम बनेने खंबीदा एग्जीबिशन से माई वाही दुगी आर्ट दुमंगनसु अदुमाइना दुम ताक्चरेको अदुगा पोट योननबगी ट्रेड फेयर सिदी कमाय तौई पोट योन बसिना कराय योनगेबा मेला चिदे सरस मेला गुंबा बॉम्बेदा अदुगा दिल्लीदा अदुगा बांग्लादेश तै साइ शोरूम लै अदुगा बांग्लादेश तदि कोई पोचे ममन याम वांग लौब ngamde अखोई 150 500 2500 यामना अखोई करे तरे अखोइना दि चथोको तोबना मय नाबा 10000 18000 पीबो लैरी आदि 1500 से अदुम लोहोंबदे सेले 2500 से अखोई मोइदा ममन यामना थाजलुब यादेबा अदुगा एने स्टेट खुदिमक्ता आई खंबा ममदे थुई आइना थबो मतौगेदी अखोई बांग्लादेश की वा नतना इंडिया दा अखोई शिलोंग दिमापुर अदुगा मिजोराम अदुगा फॉरेन गा सिगसे कलर मा मानागने कोई मा पाउचे अदुगा बांग्लादेश कनो तौदे कलर दुम डार्क ओइगले अदुगा कनो से अखोई दिल्ली गुवाहाटी असम ने करेबा बॉम्बे असीमा कलर डार्क असिदा अखेंब कलर मोजे कलर से लोना अदुना अखोइना थबम तौगेदी कलर एनी जगह खुदिमकी कलर सेटिंग का खंबा मताय अदुगा करी लमदा पोट चली हाइबदुगी मतुंगना मेला से थोपताय अदुदि आई पोचे हल ओएबा खंगना चक्रमिना खंगदना पोचे पूरा चक्रमिना अमु
cargo dah lah ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯤꯁꯦ ꯔꯦꯅꯨ ꯇꯥꯛꯄꯤꯔꯤꯁꯦ ꯚꯤꯌꯔꯁꯤꯡꯁꯨ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯖꯔꯤ ꯔꯦꯅꯨꯅ ꯁꯥꯕꯤꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯈꯜꯂꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯄꯣꯠꯁꯤ ꯌꯣꯜꯂꯒꯦ ꯑꯩꯁꯤ ꯄꯣꯠꯁꯤ ꯄꯨꯊꯣꯛꯏꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯗꯛ ꯃꯌꯥꯝꯁꯦ ꯑꯩꯅ ꯄꯨꯊꯣꯛꯆꯔꯤꯅꯤ ꯑꯩꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯑꯩ ꯐꯥꯔꯝꯁꯤꯗꯒꯤ ꯑꯗꯨꯏꯗꯤ ꯕꯣꯝꯕꯦꯗ ꯌꯣꯟꯒꯦꯅ ꯀꯔꯤ ꯄꯣꯠ ꯆꯠꯀꯅꯤ ꯗꯦꯜꯂꯤ ꯌꯣꯟꯒꯦꯅ ꯀꯔꯤ ꯆꯠꯀꯅꯤ ꯆꯦꯟꯅꯥꯏ ꯌꯣꯟꯒꯦꯅ ꯀꯔꯤ ꯆꯠꯀꯅꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯔꯤꯁꯥꯗ ꯌꯣꯟꯒꯦꯅ ꯀꯔꯤ ꯆꯠꯀꯅꯤ ꯃꯤꯇꯔ ꯀꯌꯥ ꯑꯣꯏꯒꯅꯤ ꯀꯔꯤ ꯃꯆꯨ ꯄꯥꯝꯃꯤ ꯀꯔꯝꯍꯥꯏꯅ ꯁꯦꯠꯄ ꯀꯔꯤ ꯗꯤꯖꯥꯏꯟ ꯃꯣꯏ ꯄꯥꯝꯒꯜꯂꯤꯁꯦ ꯈꯪꯉꯒ ꯁꯥꯔꯒꯗꯤ ꯍꯌꯦꯡ ꯃꯦꯂꯥꯗꯨ ꯌꯥꯎꯔꯨꯔꯀꯥꯟꯗꯨꯗ ꯄꯣꯠꯇꯨ ꯄꯣꯠꯇꯣ ꯍꯜꯂꯛꯑꯔꯣꯏ ꯌꯣꯟꯈ꯭ꯔꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯄꯣꯠꯇꯣ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕꯗꯨ ꯂꯩ ꯇꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯔꯦꯅꯨ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯑꯋꯥꯔꯗ ꯃꯌꯥꯝ ꯑꯃ ꯂꯛꯁꯃꯟ ꯔꯥꯎ ꯏꯅꯥꯝꯗ ꯅꯦꯁꯅꯦꯜ ꯑꯋꯥꯔꯗ ꯑꯩꯅ ꯑꯃꯨꯛ ꯄꯟꯖꯔꯤꯕꯅꯤ NCDC ꯅꯦꯁꯅꯦꯜ ꯀꯣꯑꯣꯄꯔꯦꯇꯤꯞ ꯑꯦꯛꯁꯂꯦꯟ ꯑꯋꯥꯔꯗ ꯑꯗꯒꯤ ꯏꯟꯗꯤꯌꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯑꯣꯄꯔꯦꯇꯤꯞ ꯇ꯭ꯔꯦꯗ ꯐꯦꯌꯔ ꯑꯦꯛꯁꯂꯦꯟꯁ ꯑꯋꯥꯔꯗ ꯑꯗꯒꯤ ꯒ꯭ꯂꯣꯔꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯋꯥꯔꯗ ꯃꯌꯥꯝꯁꯤ ꯐꯪꯕꯗ ꯔꯦꯅꯨ ꯀꯔꯤ ꯐꯥꯎꯏ ꯑꯦꯋꯥꯔꯗ ꯃꯌꯥꯝꯁꯦ ꯐꯪꯕ ꯃꯇꯝꯗ ꯑꯩ ꯏꯁꯥ ꯐꯪꯕꯅꯦꯗꯤ ꯈꯪꯖꯗꯦ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯅ ꯐꯪꯕꯅꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯃꯛꯅꯗꯤ ꯐꯪꯉꯦꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯃꯁꯛ ꯇꯥꯛꯄ ꯉꯝꯃꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯄꯨꯟ ꯐꯥꯔꯩ ꯃꯅꯤꯄꯨꯔ ꯅꯨꯄꯤꯁꯤꯡꯁꯦ ꯍꯥꯏꯅ ꯃꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯏ ꯔꯦꯅꯨ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯨꯄꯤꯁꯤꯡꯁꯦ ꯏꯚꯟ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯨꯝꯕꯗꯗꯤ ꯈꯔ ꯌꯥꯝꯅꯕꯨ ꯂꯩꯇꯦꯅ ꯂꯧꯕ ꯌꯥꯏ ꯅꯨꯄꯤꯁꯤꯡꯁꯤ ꯃꯥꯏ ꯃꯅꯤꯡ ꯃꯈꯥ ꯈꯔ ꯇꯝꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯉꯦꯅ ꯂꯧꯕ ꯌꯥꯏ ꯃꯄꯥꯟꯗꯒꯗꯤ ꯈꯔ ꯀꯟꯖꯔꯕꯦꯇꯤꯞ ꯑꯣꯏꯕ ꯁꯥꯊꯤꯕ ꯃꯐꯝ ꯂꯩꯔꯤ ꯑꯗꯨꯗꯒꯗꯤ ꯅꯨꯄꯤꯁꯤ ꯍꯤꯡꯉꯤꯕ ꯍꯥꯏꯗꯨꯅꯤ ꯌꯥꯝ ꯋꯥꯅ ꯍꯤꯡꯖꯔꯤꯑꯕ ꯅꯨꯄꯤꯁꯤꯡꯕꯨ ꯑꯍꯦꯟꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯃꯣꯏꯗ ꯄꯤꯌꯨ ꯐꯍꯜꯂꯨ ꯆꯥꯎꯈꯠꯍꯜꯂꯨ ꯄꯩꯁꯥ ꯇꯥꯜꯍꯜꯂꯨ ꯀ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯌꯧꯔꯛꯏꯕꯅꯤ ꯔꯦꯅꯨꯁꯨ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯀꯩ ꯌꯥꯝ ꯆꯨꯝꯃꯤ ꯔꯦꯅꯨꯖꯤ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯁꯤꯒꯤ ꯃꯥꯏꯀꯩꯁꯤꯗ ꯀꯔꯤ ꯀꯃꯦꯟ ꯇꯧꯅꯤꯡꯉꯤ ꯀꯔꯤ ꯁꯥꯔ ꯑꯩꯗꯤ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤꯅ ꯂꯧꯖꯩ ꯅꯨꯄꯤꯁꯤꯡꯕꯨ ꯄꯨꯈꯠꯄꯁꯦ ꯃꯔꯝꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯃꯃꯥꯅꯤ ꯃꯤꯡꯁꯦꯟꯅꯤ ꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯍꯥꯏꯕꯁꯤꯅ ꯂꯥꯟꯁꯨ ꯍꯧꯕꯅꯤ ꯂꯥꯟꯁꯨ ꯂꯣꯏꯕꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯃꯥ ꯑꯃ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯟꯇꯤ ꯐꯪꯒꯅꯦꯕ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏꯌꯦꯕ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯤꯡꯁꯦꯟꯅꯤ ꯌꯦꯡꯐꯝꯅꯤ ꯑꯃꯅ ꯃꯃꯥꯅꯤ ꯃꯍꯥꯛꯅ ꯐꯠꯇ꯭ꯔꯕ ꯂꯩꯈꯥ ꯇꯥꯏꯕ ꯍꯧꯔꯛꯐꯝꯁꯦ ꯅꯨꯄꯤꯅ ꯂꯥꯜ ꯂꯣꯏꯒꯦꯁꯨ ꯅꯨꯄꯤ ꯂꯥꯜ ꯍꯧꯕꯁꯨ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯅꯨꯄꯤꯗꯩ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯅ ꯅꯨꯄꯤ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯇꯥꯕꯅꯦ ꯃꯗꯨꯒꯤ ꯒꯨꯟꯁꯦ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯃꯃꯥ ꯑꯃꯒꯤ ꯃꯄꯥ ꯑꯃꯒꯤ ꯒꯨꯟ ꯆꯦꯟꯕ ꯇꯥꯏ ꯑꯗꯨꯒ ꯑꯩꯅ ꯀꯠꯊꯣꯛꯄ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯊꯣꯛꯂꯕꯗꯣ ꯀꯩꯗꯧꯉꯩꯗꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯩ ꯑꯃ ꯍꯥꯏꯖꯧꯒꯦ ꯉꯁꯤ ꯑꯩꯅ ꯊꯕꯛ ꯁꯨꯔꯤꯁꯦ ꯑꯩꯒꯤꯅꯦꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯤ ꯑꯩ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥ ꯃꯌꯥꯝꯁꯤꯅ ꯏꯃꯥ ꯍꯥꯏꯕꯒꯤ ꯂꯝꯈꯥꯡꯗ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯁꯤꯡꯗꯨꯅ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯉꯛꯄ ꯃꯇꯝꯗꯗꯤ ꯑꯔꯣꯏꯕꯗ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯔꯒ ꯂꯥꯝꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯍꯤꯡꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯀꯤ ꯈꯔ ꯄꯤꯗꯣꯟꯅ ꯍꯤꯡꯖꯔꯤꯕ ꯌꯥꯎꯅ ꯑꯗꯒꯤ ꯄꯨꯟꯁꯤꯁꯤ ꯇꯝꯕ ꯉꯝꯗꯦꯗꯅ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯑꯗꯨ ꯔꯦꯅꯨꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯊꯤꯖꯔꯛꯄ ꯃꯇꯝꯗ ꯃꯥꯏ ꯂꯩꯔꯤꯕ ꯍꯩꯖ ꯁꯤꯡꯖꯕ ꯃꯗꯨꯒꯤ ꯊꯧꯅꯥ ꯃꯌꯥꯝ ꯊꯕꯛꯀ ꯑꯣꯟꯊꯣꯛꯄꯤꯗꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯍꯧꯖꯤꯛ ꯔꯦꯅꯨꯅ ꯍꯦꯛ ꯉꯁꯥꯏ ꯍꯧꯔꯛꯄꯗꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯑꯃꯠꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯀꯥꯏꯅꯕ ꯌꯥꯕ ꯅꯠꯇꯦ ꯕꯣꯟ ꯑꯣꯐ ꯂꯕꯁꯤ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯁꯤ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕ ꯍꯤꯡꯃꯤꯟꯅꯕ ꯍꯤꯞꯃꯤꯟꯅꯕ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯤꯗ ꯌꯥꯎꯋꯦꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯝ ꯐꯖꯅ ꯂꯧꯏ ꯔꯦꯅꯨ ꯂꯣꯏꯁꯤꯜꯂꯛꯄ ꯇꯥꯟꯖꯥꯁꯤꯗꯅꯤ ꯐꯅꯌꯥꯝ ꯁꯥꯡꯗ ꯍꯧꯖꯤꯛ ꯂꯥꯛꯄꯤꯔꯤ ꯆꯍꯤ 90 ꯀ꯭ꯔꯣꯁ ꯇꯧꯔꯕꯁꯤꯐꯥꯎꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯍꯤ 36ꯇꯒꯤꯅꯤ ꯁꯥꯡꯕ ꯖꯔꯅꯤ ꯑꯃ ꯃꯁꯤ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔ ꯂꯥꯛꯏ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯂꯤꯔꯛꯏ ꯀꯔꯤ ꯇꯨꯡꯒꯤꯁꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩꯔꯤ ꯀꯔꯤ ꯇꯧꯅꯤꯡꯉꯤ ꯇꯨꯡꯗ ꯑꯩ ꯋꯥꯈꯜꯗ ꯃꯆꯥ ꯃꯃꯧ ꯄꯤꯖꯅꯤꯡꯗ꯭ꯔꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯁꯤꯒꯤ ꯍꯣꯝ ꯑꯃꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯦ ꯑꯩ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯁꯤꯡꯁꯤꯁꯨ ꯄꯨꯂꯞ ꯃꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯌꯥꯝ ꯇꯝꯅꯤꯡꯉꯦ ꯃꯗꯨꯒꯤꯁꯨ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯋꯥꯈꯜꯗ ꯊꯝꯃꯦ ꯃꯁꯤ ꯑꯩꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯟꯗꯛꯀꯤ ꯈ꯭ꯋꯥꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯃꯌꯥꯝ ꯑꯃ ꯃꯣꯏ ꯃꯨꯁꯂꯤꯝꯁꯦ ꯐꯤ ꯁꯥꯕ ꯅꯣꯁꯥꯁꯦ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯗ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯐꯤ ꯁꯥꯒꯦ ꯁꯥꯕ ꯑꯃ ꯌꯥꯝꯅ ꯖꯥꯇꯤ ꯄꯨꯝꯅꯃꯛ ꯄꯨꯜꯂꯒ ꯊꯕꯛ ꯁꯨꯔꯛꯄꯁꯦ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀꯤ ꯃꯍꯥꯎꯁꯨ ꯈꯪꯉꯤ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜꯂꯣꯟꯁꯨ ꯈꯪꯕ ꯉꯝꯃꯦ ꯑꯩ ꯑꯗꯨꯒ ꯅꯨꯡꯁꯤꯕꯒꯤ ꯆꯥꯌꯦꯡꯁꯨ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯒ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯊꯕꯛꯇꯒꯤ ꯍꯦꯟꯅꯁꯨ ꯂꯩꯇꯦ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩ ꯑꯇꯩꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨ ꯌꯥꯗꯦ ꯑꯐꯕ ꯋꯥꯔꯛ ꯀꯜꯆꯔ ꯑꯃ
ꯑꯗꯨꯅ ꯊꯕꯛꯁꯤ ꯄꯨꯟꯁꯤꯅꯤ ꯑꯅ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯑꯣꯏꯔꯤꯕ ꯊꯕꯛꯇꯨꯒꯤ ꯈꯨꯊꯥꯡꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕ ꯑꯃꯁꯨ ꯁꯥꯒꯠꯄ ꯉꯝꯃꯤ ꯍꯥꯏꯕ ꯔꯦꯅꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯁꯤꯗ ꯄꯨꯟꯁꯤꯗ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯄꯨꯟꯁꯤꯒ ꯂꯣꯏꯅꯔꯒ ꯆꯠꯂꯤ ꯑꯗꯨꯅ ꯈꯨꯗꯣꯡ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯗꯒꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯣ ꯈꯔ ꯑꯣꯏꯔꯁꯨ ꯀꯣꯛ ꯉꯝꯅꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯣꯝꯅꯆꯤꯡꯕ ꯁꯥꯕꯤꯒꯦ ꯑꯗꯨ ꯃꯌꯥꯝꯗꯨ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯒꯦ ꯀ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯔꯦꯅꯨ ꯐꯥꯎꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯔꯦꯅꯨ ngasi ꯐꯝꯃꯤꯟꯅꯖꯔꯤꯕ ꯋꯥꯔꯤ ꯁꯥꯕꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ ꯑꯗꯣ ꯔꯦꯅꯨꯅ ꯍꯟꯗꯛ ꯐꯪꯕꯤꯔꯤꯕ ꯑꯋꯥꯔꯗꯁꯦ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯑꯇꯥꯡꯕ ꯅꯦꯁꯅꯦꯜ ꯑꯋꯥꯔꯗ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯑꯋꯥꯔꯗꯁꯤ ꯐꯪꯉꯛꯄꯒꯤ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯕ ꯑꯣꯏꯅ ISTVꯅ ꯍꯟ ꯇꯧꯖꯔꯛꯄꯅꯤ ꯊꯤꯖꯔꯛꯄꯅꯤ ꯑꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯔꯛꯄ ꯔꯦꯅꯨ ꯑꯩꯈꯣꯏ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯈꯟꯕꯤꯔꯤꯕ ꯇꯨꯡꯗ ꯄꯥꯡꯊꯣꯛꯄꯤꯒꯦꯅ ꯈꯟꯕꯤꯔꯤꯕ ꯇꯧꯕꯤꯒꯦꯅ ꯈꯟꯕꯤꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯉꯝꯅꯅꯕ ꯃꯗꯨ ꯇꯁꯦꯡꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯒꯅꯨ ꯑꯗꯨ ꯁꯦꯝꯕꯤꯕ ꯃꯄꯨꯅꯁꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯔꯦꯅꯨꯕꯨ ꯅꯨꯡꯁꯤꯕꯤꯁꯅꯨ ꯆꯥꯟꯕꯤꯁꯅꯨ ꯀꯨꯕꯤꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯑꯔꯣꯏꯕꯗ ꯑꯗꯣꯝꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯦꯟꯅ ꯍꯦꯟꯅ ꯃꯆꯨ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯊꯝꯖꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤ ꯃꯀꯣꯛꯊꯣꯡꯕꯁꯤꯡ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯕ꯭ꯌꯨꯔꯣꯁꯤꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ